ꯀꯩꯅꯣꯗꯨꯃ ꯃꯤ ꯑꯃ ꯂꯥꯛꯑꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯗꯣ ꯐꯣꯡꯗꯣꯛ ꯃꯥꯗꯤ ꯀꯅꯥꯅꯤꯅ ꯃꯥ ꯂꯥꯛꯇ꯭ꯔꯒꯁꯨ ꯌꯥꯏꯗ ꯃꯤꯖꯥꯟꯗꯣ ꯂꯥꯛꯑꯣ ꯑꯩꯅ ꯍꯥꯏꯐꯦꯠ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯅꯤꯉꯣꯜꯁꯤꯡꯒꯤꯗꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯕ ꯊꯧꯔꯝ ꯑꯃꯅꯦꯅ ꯑꯩꯈꯣꯏꯅ ꯂꯧꯖꯕꯅꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ 2023ꯗꯗꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯨꯝꯁꯤ ꯆꯍꯤꯁꯤꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯨꯝ ꯄꯥꯡꯊꯣꯛꯇꯅ ꯁꯨꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯤꯉꯣꯜ ꯑꯃꯁꯨꯡ ꯐꯤꯕꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕꯁꯨ ꯁꯨꯝ ꯈꯤꯇꯪ ꯂꯥꯞꯊꯣꯛꯅꯈꯤꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯄꯊꯥꯡ ꯈꯨꯊꯥꯡ ꯅꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯔꯣꯜ ꯀꯌꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯆꯠꯊꯔꯛꯄ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯀꯨꯝꯊꯤꯔꯤ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕꯁꯤ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯊꯝꯖꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛꯁꯤ ꯑꯌꯥꯝꯕꯅ ꯅꯤꯉꯣꯜꯁꯤꯡ ꯆꯥꯛꯀꯧꯕꯤꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯄꯣꯠꯊꯣꯛ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯌꯣꯡ ꯐꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯁꯥꯖꯕ ꯄꯣꯠ ꯄꯨꯊꯣꯔꯛꯄ ꯕꯥꯁꯀꯦꯠ ꯑꯣꯏꯔꯒꯁꯨ ꯃꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯄꯣꯠꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯜ ꯄꯣꯠ ꯇꯝꯕꯗ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯃꯌꯥꯝꯅ ꯂꯩꯕꯤꯕꯒꯤ ꯃꯃꯤꯗꯣ ꯑꯩꯈꯣꯏꯅ ꯎꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯁꯤ ꯉꯁꯤ ꯄ꯭ꯔꯦꯁꯀꯤ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯁꯤ ꯍꯥꯏꯔꯤꯕ ꯉꯔꯥꯡꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯏꯌꯣꯡ ꯐꯤ ꯂꯣꯏꯅꯅ ꯂꯝꯗꯝꯁꯤꯒꯤ ꯄꯣꯠꯊꯣꯛꯅ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜꯁꯤꯡꯒꯤ ꯈꯨꯗꯣꯜ ꯇꯝꯕꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝꯒꯤ ꯇꯧꯅꯕꯁꯨ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯒꯤ ꯑꯩꯈꯣꯏ ꯄꯣꯠꯊꯣꯛꯁꯤꯡꯅ ꯏꯌꯣꯡ ꯐꯤꯅ ꯈꯨꯗꯣꯜ ꯇꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯦꯟꯃꯤꯠꯂꯣꯟꯗ ꯈꯝ ꯊꯦꯡꯅ ꯁꯣꯊꯔꯕ ꯂꯝꯗꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯈꯪꯉꯒꯗꯤ ꯑꯩꯈꯣꯏ ꯁꯦꯟꯃꯤꯠꯂꯣꯟꯁꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯐꯤꯕꯝ ꯐꯒꯠꯂꯛꯀꯅꯤ ꯑꯗꯨꯒ ꯃꯔꯩꯕꯥꯛꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨ ꯁꯥꯒꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯝꯖꯕꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯕꯗ ꯇꯨꯡꯗꯁꯨ ꯃꯊꯪ ꯆꯍꯤ ꯑꯃꯗꯤ ꯆꯠꯊꯔꯛꯏꯕ ꯑꯗꯨꯒꯨꯝꯕ ꯄꯊꯥꯡ ꯈꯨꯊꯥꯡ ꯅꯥꯏꯅ ꯆꯠꯊꯔꯛꯄ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯈꯨꯗꯣꯜ ꯇꯝꯕꯁꯦ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯒꯤ ꯍꯧꯔꯀꯥꯟꯗ ꯂꯝꯗꯝꯁꯤꯒꯤ ꯄꯣꯠꯊꯣꯛꯅ ꯈꯨꯗꯣꯜ ꯇꯝꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯉꯁꯤ ꯄ꯭ꯔꯦꯁꯀꯤ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯊꯝꯖꯕꯅꯤ ꯏꯆꯥ ꯏꯁꯨ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯅ ꯃꯃꯥꯁꯤꯡꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯋꯥꯠꯄꯅꯤꯅ ꯑꯩꯈꯣই ꯄꯨꯝꯅꯃꯛ ꯃꯄꯥꯟꯒꯤ ꯄꯣꯠꯅ ꯍꯣꯠꯅꯔꯔꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛꯁꯤꯗ ꯂꯩꯕ ꯄꯦꯝꯗ ꯂꯩꯕ ꯄꯣꯠ ꯆꯩꯅ ꯑꯩꯈꯣꯏ ꯆꯥꯛꯀꯧꯔꯁꯤ ꯍꯥꯏꯗꯅ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯎꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯃꯥꯡꯍꯟꯕ ꯇꯥꯏ ꯍꯥꯏꯗꯅ ꯏꯃꯥꯁꯤꯡꯅ ꯆꯥꯛꯀꯧꯕꯗꯤ ꯄꯦꯟꯕ ꯄꯦꯟꯗꯕ ꯆꯥꯛ ꯆꯔꯥ ꯑꯃꯃꯝ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯍꯥꯏꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒ ꯅꯠꯇꯅ ꯏꯆꯥ ꯏꯁꯨ ꯄꯨꯝꯅꯃꯛꯅ ꯃꯃꯥꯁꯤꯡꯅ ꯍꯥꯏꯔꯤꯕꯁꯦ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗ ꯋꯥꯔꯛꯑꯕ ꯆꯍꯤ ꯑꯃꯒ ꯊꯥ 9-10 ꯑꯋꯥꯕ ꯇꯥꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯉꯁꯤ ꯏꯆꯥꯁꯤꯡꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯍꯥꯏꯗꯅ ꯏꯃꯥꯁꯤꯡꯅ ꯍꯥꯏꯕꯅꯤ ꯍꯥꯏꯗꯅ ꯍꯔꯥꯎꯅ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯒ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯗꯅ ꯂꯝꯗꯝꯁꯤꯗ ꯀꯦꯝꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯂꯩꯕꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯅ ꯄꯨꯝꯅꯃꯛ ꯃꯄꯥꯟꯒꯤ ꯄꯣꯠ ꯑꯔꯪ ꯑꯔꯥꯛ ꯑꯆꯧꯕꯗꯨꯅ ꯇꯧꯗꯅ ꯇꯧꯈꯤꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯔꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯏꯆꯥ ꯏꯁꯨ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛꯄꯨ ꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯃꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯀꯥꯟꯗ ꯃꯇꯨꯡꯗꯤ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯏꯃꯥ ꯂꯩꯕꯥꯛ ꯇꯪꯗꯨ ꯂꯩꯇꯥꯕ ꯌꯦꯛꯅꯕ ꯐꯨꯔꯨꯞꯅ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯕ ꯌꯦꯛꯅꯕꯕꯨ ꯇꯥꯟꯊꯣꯛꯑꯒ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯗꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯣꯠꯅꯁꯤ ꯏꯆꯥꯁꯤꯡꯕꯨ ꯂꯣꯏꯅꯃꯛ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯌꯨꯝꯗ ꯅꯔꯝꯗ ꯍꯟꯕ ꯑꯣꯏꯌꯨ ꯍꯥꯏꯗꯅ ꯏꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ